Congress Party na Manipur da President rule THAMGADABANI HAINA TALLIBA demand se Manipur MEEYAM ki interest natte. Congress Party ki OIBA LANNAI ki KHUDONGCHABA KHARA ki DAMAKTANI HAINA BHARATIYA JANATA Party Manipur PRADESH ki Senior General Secretary Sarat na PHONGDOKKHRE. Wafa masinga se ni chai pa tu tek ta leiba thambal sanglen da pangtokhiba paugi mifam amada mahangna phongdokkibani. Paugi mifam maduda mahangna makhatana hai Manipur ki Chief Minister N Brain Lokokadabani amadi Manipur da President rule Chalaigadabani Haina Tha asigi tang mapanda Delhi da pangtokhiba Congress Working Committee ki mifam amana warep lokhiba do yamna maram chadaba amani state asigi miyam kham thengna wanaraba matam asida miyam gi kari amata khandana political mileage launa bagi da Congress Party na President rule ki chepau piba aside masa mathantagi khanba thawone President rule laglaba matamda awaba nangadoriba ase misam praja khaktani matam matuda Central Force singna tatharakpa action da state agency singna control tawbusu ngamlakloi Congress Party na pawnibasi madura haina su mahangna hangkhe mahangna makhatana hai Ravina Sanjit Mihat kamari lainana matam madugi Chief Minister Okram Ibobina Manipur Legislative Assembly floor da hat panatana atoppa lambi leike haina Thamba ngangkhiba adumakna makhoi agenda karino haibadu mayek sengna utle Housing Thogliba Irang asiga mari lainana Manipur da lakhiba Union Home Minister Amit Shah unaduna wari sanana ba hairubadana Congress Party gi mi ama fawba lakhide aduka Housing na atumba saduna wangangle Laibak miyam gi mayokta President rule thamgadabani haina warep lokhiba asigi chap chaba maram Congress Party na miyam da mayek sengna khanganfam thoe kham thengna waduna leidaba laibak miyam gi kokakta President rule abuk thamjinduna hena awaba chaitheng ama mokpi gi hairibra haina so mahangna phongdokhe President rule leiba lakpa matamda mangjagadori usi koi Manipur gi leiriba phibam asidagi amuk hena ahongba ekoi so-called अखोई लेरिबा मणिपुर लेरिबा जाति सिंगदा थेंगनरकदबा अवाबा हाइबदि प्रेसिडेंट रूल हेक लाको मतमदा मफम मफम खुदिंगदा ऑपरेशन तौबा दिगी मखल मखा कयागी अखोई एक्शन सोइदना तौरकनी हाइलिबा एक्शन सिंग अदु तौरबा मतुंगदा मतमदा मणिपुर विधान सभा की हाउस ता मतमदु कांग्रेस की चही 15 चीफ मिनिस्टर वेरंबा ओक्रम इबोबिना हौजिना कांग्रेस पार्टी की लेजिस्लेटिव पार्टी की leader oibana assembly da hat panatan upai leite hadana maran suklei leitaba Ravina gi magi masada mirun bigi saktam leiraba adungba Ravina hatkiba maran leitaba Sanjit hatkiba Manorama gi wathok adu punam adu amuk hanna Manipur gi leimai da Manipur da oirakna bugi phim am sinbra haibido sine koina Bharatiya Janata Party na hangjari bisi